मरोइबा पाउ लमयान बहिजम इराबोट की चाम कुनमापलक सुब निंगसिंग नुमित मपालम याउन मफम कयादा पाकसना पांगथोखरे। हौजिक ओइरिबा मणिपुर की फिबम असिदा पॉलिटिकल पार्टी की खेनबा थमदना पुन्ना थबक तौमिनबा मथौ ताई हाइना हानगी चीफ मिनिस्टर एन बिरेन हाइख्रे। स्पेशल पुलिस कमांडो न लालहौलुब अमगी मिंग सिजनरगा मियोय अमा फारुबदगे बुखाउ खेवा फुरजु मियामना मकोइना तोंबा गाड़ी अनि थुगाइख्रे। कुनगमा पलक सुबा मणिपुरी मतम इसै नुमित पांगथोखरे। ISTV की पाउ मियंग ताबिरी बेसिंग बुचार तराम नौचरी हौजिक पाउ संथों पिजरी। हौजिक ओइरिबा मणिपुर की फिबम असे तुंगी मणिपुर के लाइबक लेपकदबा टर्निंग पॉइंट अमनी फिबम असिदा पॉलिटिकल पार्टी की खेनबा थमदना पुन्ना थबक तौमिनबा मथौ ताई हाइना हानगी चीफ मिनिस्टर एन बिरेन ngasi इराबोट की मितमदा हाइकत लेकत तंबगी थोरमदा हाइख्रे। मणिपुर लेंगांगना सिंधुना थांगमैबन लीला सिंह खोंगनांग खोंगदा लेबा इराबोट स्क्वायरदा लेबा हिजम इराबोट की मितमदा हैकत लेकत तंबगी पांगथोखिबा थोरम अदुदा मणिपुर की गवर्नर अजय कुमार भला, स्पीकर थौचोम सैतब्रता, MP लेसेंबसना जाउबा, MP डॉक्टर बिमोल अकोइजम, MLA सिंह, पुलिस अमदे सिविल की मकोक थोंबा सिंह याउना मियोय कयाना सरुक याखि। गवर्नर अजय कुमार भला न लुचिंगदुना मियामना लमयान बहिजम इराबोट की मितमदा हैकलेकत तमदुना इकाई खुमनबोटखि। लमयान बहिजम इराबोट की मफम दाहिकलेकत तंबलाखिबा हानगी चीफ मिनिस्टर एन बिरेंदा पाउमिशना हंगबा वहांगी पाउकुमदा लमयान बहिजम इराबोट की वाखलोन असि पॉलिटिशियन खक्ता नतना मिपुंग खुदिंगदा चेनबा मथौ ताई इंडिया लेंगांगना मणिपुर की दमक लौखलकलिबा अफबा थबकसिंगदा मियामना सुमतिंग पांगदुना मणिपुर कलहौबा मथौ ताई मणिपुरदा खुंदारिबा यलहौ फुरुपसिंगना मणिपुर की चहिचा कया कयागे अफबा तुंगलमचत सेमलमनबा खेनबा कया थादोकनदुना थबक तौबा ताई लैंगाक अमना मियामगी अमदी लैबाक की तुंगीदमक अफबा थबक तौरकपा मतमदा पॉलिटिकल पार्टी की खेनबा थादोकनदुना अफबा अदुदी अफबनी हाइबा ngamba तंगाई फदे हाइखि। हजिक लेरिबा मणिपुर की सिचुएशन सेसु माना तौखिबा अदुगी पोटु विजनरी लीडर अमना तौरिबा पोटु करिनो हाइबसे अखै लेरिबा लीडर पुना मंगना करिनो इन फजना ममुत ताना खंदरगा लैबा के इशूनिना हंदकी तांगसी मणिपुर की टर्निंग पॉइंट मनी अदुगा भारत सरकार अमनी मणिपुर सरकार की मरकत लेनरंबा रिलेशनशिप हैन टाइट अप तौरपा हैन केयर तौरपगी अदुगुंबा भारत सरकार न सुगु लय बसी मियां दा हैन बसी पॉलिटिकल एफिलिएशन की खेनबा थमदर इशू दुगा पाइकल इबा तौरिबा थबक सिंगु सुम्मी नत्रगा लाली हाइबा खनबिरगा सुम्मगना इशू दुदा सुम्मी न सबिनबा लालगना लाली दु कराइ देनो न आरामबतो द ताकबिरेगा सुमथोन बखनरगा मणिपुर कलौनबा जाति इंडिजिनस पीपल्स इन कलौन बखन मिनसी। इराबोट सेलिब्रेशन कमिटी मणिपुर न सिंधुना इबोयम सुमांग लीला संगलेंदा चाम कुनगमा पलक सुबह जननेता इराबोट बर्थ एनिवर्सरी की थोरमदा स्टेट कंट्रोल कमीशन के MSC CPI के फॉर्मर चेयरमैन कमरेड लांगोल इबोयाम याउना CPI के लुचिंग कयाना सरुक याखे थोरम अदुकी मनुंग चन्ना लमयान बहिजम इराबोट की फोटो द मियामना हाइले कतुना इकाई खुमनबोटखे स्टेट कंट्रोल कमीशन MSC CPI की फॉर्मर चेयरमैन कमरेड लांगोल इबोयामना लमयान बहिजम इराबोटना मणिपुर के अपुनब सक्तम की दमक कांगलुप फुरुप खाइदना लौरम बथौदांग अदो ngasi मिरोलना निंगसिंगबा मरु ओय मियाम की दमक मणिपुर की दमक
कानब कया पिरंबा मसागिदी करिसु कानब लौखिदबा मियामगी लुचिंगबा अमने हौजिक्ति महाकी वाखलोनसिंग अदो मणिपुरदा यामना मथौ तारकले हाइखि की अहलमन सिंगना मणिपुर कायदनब होनरंबदो अखोई लमदम सिदा होजिक लेरिबा कुकी की अहलमन खाई पुनमकना मोइना नुक्सीना अहलमन सिंगदुना चेन थाजरग थमंबा मणिपुर से कायदनबगी वाखल सोइदन लेरमगने न खले अदुना नहा सिंगना ई खेगलबा नहा सिंगना होरइबा तोखाई निंगबगी वाखल से अहलमन सिंगसिना वारक पीदना वाटेम बीदना ताइसन नबीदना अपुनबा मणिपुर की नुआई आइफरब सक्तम अदो मधु अमुगना हलकना होनबदा जनने ताइ जमिराबोत मांग थमगा मान पामजरमे मयाम से मसि थबक ओइना पांथोकनबो होनबगी तंगाई फदब लेरे हाइसे ngasi thoram adugi manungchana manipur gi tongan tongan mafam kaya dagi lakpa school gi mahiroi singi oiba march past competition amasu cc higher secondary school dagi horaga iboyama sumang lila sanglen phauba chatki Thangmaiban United Clubs ka puna khusam naduna lamyan bahizam irabot ki cham makunga mapalak suba ningsing thoram Thangmaiban Chairau chingda laiba lamyan bahizam irabot ki khubam da pangthokre thoram adu da amuko TUC ki thaupuba sing Thangmaiban United Club ki miyoi sing amadi miyoi kayana sarugyaki thoram adu da amuko ki president Sorokhaibam Sanjoyna lamyan bahizam irabot ki matik magun asi thoidok hendokpa amani mi amana thabak oina pangthokpada waba thabak kaya mahakna pangthoktuna khunai asi achumba maikai da purakna khonaramba misakni haiki Bombay Kolkata da communist ki ba meeting kya yoki adugo loina kasar meeting kya vote leki misamni adugo oda maha se magai khudimakta awaz I think kaya khalakna thinaraga su khunai sigdum odamakta di kathok pada hanwal itana kathok lambadna ngasi gi miron aikhoi gi ibudo aikhoi gi lusing pure sebo angam ba sadanjali khar katpok loina aikhoi gi mahana pamjarim ba ning tamba mahana pamjarim ba self determination ado ngasi gi khunai kohum thokte Special Police Commando na lalolub amagi ming siznarga mioi ama pharubadagi miyamna makoina tongba gari ani thugai khre makoina pharakpa mioi nanthok chen khre nongmai ama phahore hairi thaudo singa se ayu pung tara makhairom tabada Imphal East District ke Sagolmang Police Station na konba Pukhau Khewa Phurju da thokibani thaudo singi matangda Pukhau Khewa Phurju gi Maira Paibi gi Secretary Salam Sobitana ngasi ayu leikai miyam social service tawduna leinaki matam aduda I-20 car amaga Baleno car amaga leikai asigi akoibada thawduna leiki adubu makoina gari thauba aduda Kuki khulgi manakta change tawbada khunja singna khamduna hankraba matung chingyada changkhraga mafam aduda thabak suduna leiba khunja ama phurambagi mathakta mioi ama pharga puthorakpadagi khunja singna lagliba tim adu kanano hain hangki khunja singna hangbada makoi MPN ni amuk hai Itau kangbu ni amuk hai amade commando ni amuk hai tawraga jinkhum manadaba paukhum sing pikhi thawang aduna maram oiraga mafam aduda leiramba miyamga lagliba phijam setpa sing adugi marakta chauna muknaba thokhe muknaba aduda makoina tonglapa gari ani amangata thokhe Sagolmang Police Station gi OC Special Commando gi SP yauna ahenba police personnel kaya laklaba matungda lagliba civil dress setpa sing adu asengba commando ni makoina pharakliba mioi adu KCP PWG ge cadre ni mangondagi .32 gi pistol ama yauna tongan ba khulai phange miyam gi ihau adu ki khudong chab lauraga nanthokre haina hairakpadagi miyam gi irang adu loisinki asigumba pamdaba thaudok adu makha tana thoktanaba matungdadi police oirabadi police ki uniform amade gari da laklaga thabak tawbiyu haina appeal tawkhi ani thabala koni hadi akoi noi je selaga niom chumna mi ama phadabu oita ju akoi khul leiri maira pabi leiri club leiri sidai da noina pau phaunaraga noi sigumbo wa haijing ji hainaraga akoi phani khoni habigi do haina ta di akoi junoi damta support tawni aduna tabida maming matha ona taina ba wa haida ngangjal laga akoi gi khungang dagi mokoina huran bala ira kari laino habiju khangdabida
ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕꯒꯤ ꯊꯕꯛꯇꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯁꯤꯒꯨꯝꯕ ꯐꯥꯒꯦ ꯄꯨꯟꯒꯦ ꯍꯥꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯀ꯭ꯂꯕ ꯈꯨꯜ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯇꯥꯟꯅꯕꯤꯔꯒ ꯄꯥꯎ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯄꯤꯕꯤꯔꯒ ꯐꯥꯕꯤ ꯄꯨꯟꯕꯤꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯀ꯭ꯔꯥꯏꯝ ꯑꯆꯧ ꯑꯆꯧꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ Kadangban Part 2 dagi Sanasam Sanatombabu Manipur Police ke Kangbu Amana civil dress da laklaga phakibabu yaningdaba phongdoktuna Kadangban Part 1 amadi 2 gi nupi lupna sinduna Kadangban Community Hall da wakan mifam phamkhre wakan mifam aduda khun ngakpa phaba yaroi police ki thawong yaningde micham ama pharga hekta maral pishinba yaningde haina thaba placard sing sizinake wakan mifam aduda saruk yakiba Kadangban Part 1 nupi luki General Secretary Laitonjam Memichana Sanasam Sanatombasi Manipur Lenga ki IFCD da master role da driver oina thabak tawduna leiba misakni mara leitaba micham amabu khunja singna job card suba chatkibagi tanja yenglaga phakraba matung loan thingkraba lalholo PLA gi kadarni haina maral sirakpasi yaningde asumna makha tana chatharak patarabadi Kadangban gi khunja sing matau karamna tangdu leitan hingba ngamgani maramaduna Sanatombada siriba maral adu koktoktuna athubada thadok pira haiki Hagraba matungda mabu PLA gi kedrani na haibiba sidi akoi simadi yajaningde Sanatomba hairiba misi khunggang sigi jamjamba low uraga sajaba duga ma masana IFCD gi master on gi driver ama oiraga imung manung pudana yamna wana leijaba imung amani isam pharaga maran bisan basi midi akoi yaba sungam ngamoi maran chungai leitaba mibu pharba matungna maran sumaina sumpi dabo leiraga dikadaman parwan amadi patu da leiriba praja akoi si hingba kisalla eba khunjida akoi leiba kisal he akoi su khunja thadoga chaninge e yaraga dil panbiriba sarkana su yengbiraga Maran amata yaudana thadokpiyu haiba wafamse media gi thongda haijini Apunba Manipur Matam Isai Kanglub Amikna Sinduna Kunga Mathorak Suba Manipur Matam Isai Numit Lisingani Kunga Manga Brahmapur Nahabam da Leiba Dharmalaya Hall da Pangthokre Thauramaduda Manipur Legislative Assembly gi Speaker Thokchom Saitabrata Wangkhai SC ki MLA Thangjam Arun Kumar Hanagi Art and Culture gi Commissioner M Joy amadi Ami ki President Khaidem Thoibana Chingbana Sarugyaki Thaurong gi saruk ama oina Amikna Saphong lakpadagi achauba thodang kaya loramba Layoi kraba ahalaman singi photo da hailai katuna ikai khumnabu utki amadi isai gi lamda thoidok hendokpa misak tapiba lifetime achievement award handak chahi ki oina Zongtham Sanatombi da khushinaki Thaurong gamari leinana Amiki General Secretary Mayengbam Dhananjoyna Lisingama Chamapan Kungamanga gi September kuntrada matam adugi Maharaj Churachan gi mityeng makhada Sanakonungda Manipuri londa isai amadi Leela Nursing ahanba oina utki hairiba numit asi Manipur gi lon gi isai jagoi amadi Leela Saphongba gi numit ni lauduna thoram asi pangthokpani loinana September kuntra asi drama isai amadi sana khotnabagi lamda lamyanba oiriba hizam irabot ke mapok numit ka punba asida thoram asigi magun amuke henna hapli haiki 1925 की September 30 da Churachan Maharaj imiyang makhada sana konungda Narsing Dharma sanaki minasidi gi horaga ekoi gi londa sanajaba ekoi gi londa isai sakjaba haibado aduna hobo oikhraga ngasi phoba numit adidi gi horaga 30 September ase ekoina Manipur matam isai numit haidana wa minasu sakhang bidana ami numit se palan tokdana lakuni numit asida ekoina isai gi lamda highest contribution piba mida ekoina lifetime achievement award ma pidana laksabani handaki sahi gi wanadi ima Zongtham Ongbi Sanatombi Lifetime Achievement Award Amik 2025 ase lanthoktuna ngasigi thorum ase chinglemna apai pangthokjari Sahitya Thaupanglub amadi Laishram Samarendra Bird Anniversary Centenary Celebration Committee Anina Sinduna Kashampata Leiba DIPR gi Auditorium da International Translation Day Thoram Pangthokre Lamdam asigi Saknairaba Translator Salam Tombada Chahi asigi oina Nongthombam Kunjamohon Translation Award piduna ikai khumnakre Thoram adugi sarukam oina Laishram Samarendra na iba Saireng Lairik wa amata haige Telanka Bu Professor Thongnaujam Ratan Kumar na English Londa Nauna Handoktuna iba A Word for You Guide Su Phongki Loinana wa amata haige Telanka haina mingthonba lairiki matangda MU ge research scholar Chanambam Sarmilana wa ngangki
थौरमदुदा DIPR की डायरेक्टर उत्तम MU की इंग्लिश डिपार्टमेंट की फॉर्मर हेड प्रोफेसर थौनाउजम रतन कुमार अमदे साहित्य की मसक नायब मियोय कयाना सरुक याखी Save Sirui Lily campaign Haudokre, Miss Sirui Lily Organizing Committee Indigenous Foundation Anina, Directorate of Environment and Climate Change Amade Department of Forest Government of Manipur Khusam Naduna, Jingmairong the Lepa Classic Grande the Pangto Kibatorum Aduda, Directorate of Environment and Climate Change ki Director Dr. T. Brajakumarna. Male masida pangliba thawai panba pandaba khuding amana amada saidang laga hingminar libani mioiba ekoina khudong chaba kharagidamak kauthoklaga manghanta ale tungi mirol gi khande Sirui Lily mausana pirambani ipaipu singna yokhatlaga thambiramki Chaukatlaba scientific knowledge lairaba ekoina de manghanbagi thabak tawre kaibul lamjau khakta da phangba sangaina mangkhiba thoklabadi mioiba ekoisu nongmadi leifam leiraktana mangkhiba yai haiba takjarabani ekoina hingliba planet po nungsiba loinana punna thabak tawminaba changi haiki Handak Pangthokiba Sirui Festival da Miss Sirui Lily da first runners up takibi Disti Athokpam Amade second runners up takibi Ista Samungla Jamang Anina State flower oiriba Sirui Lily na aikoigi identity oiribani Sirui Lily na mangkiba haiba si aikoigi identity mangkiba ka manai campaign asina aikoigi identity kanminnana ba Jingkhak natana tampakta khundaminariba yellow purup singna punna hotna minana bage pauzel pikani haike IDP Singi Ifanaba Khandre, Law and Order Ngak Pangamdre, MLA Sing, Delhi na Haiba Tauduna Leire, Miamgi Khandabalengak Ama Oire Haina, Kaksing SC ex MLA White Sur Chandra Nangasi, Palace Compound the Leba, Mahakiyum the Pangtupa Paugi Mipam the High Cray, Mahana Makatana, Miamgi Luchingba Oiriba MLA Sing Asina, IDP Sing Najahi Animakai Hena, Lepam Chapam Kangdana Lerak Pasigidamag, Tang taba mapam pibangam daba irang asilosina ba hona ba udaba si pende Delhi na hairaga thabak tauba masagi oiba wapam phongdok pangam daba ngakta ngaire masi laibak thibane mahak na BJP dagi tokpagi maramdi center amadi state ki BJP na tauba thabak thoram kaya asi pendaba dagi Congress da yawbani haike Manipur ki luchingba singna masa masagi kanabata khalaga miyamgi khandabadagi ngasi gi Manipur gi phibam asi oirakpani haina MP Leisemba Sana Jawbun haikre ngasi Manipur drama na chahi chama surakpaki thoram critics forum Manipur na sintuna Imphal gi Jawaharlal Nehru Manipur Dance Academy gi auditorium da pangthoki ba thoram da wapamasi MP na phongdokhibane thoram adu da Rajya Sabha gi MP Leisemba Sana Jawbun makha taraduna Leibak miyam gi haiba asina hana mangjil thana chathanaba honaba amadi madugi wakhalon da chatpa tungi mirol sing semgat pagi tangai phadaba lei matam aduda lamdam asida leiriba issue khudimaki waroi sin purak pangam gane laioi khraba lamdam asigi ipai pu sing adudi ishagi haiba asina tungoi naram laga leibak ki amadi miyam gi haiba sina mang thatuna chatli haike Hojik lebar nung dua miyam kelati, nang lebar nung dihai usau kene, loi nung ningem le. Adagi ima lebar itu gus, kenong tong sigan loi song thol kene. Adugi lebar kuning do, ngaki sentiment, ngaki emotion dekat penina. Hari ber isu tu loi kan, natra hari ber irang loi kan, makum hane kiwan tu hanjalaga, adum lay. Aduna, ini basi hogi bawari wakong, aku lagi lebar mayam si. Adagi lebar kamu puru, adagi aku lagi sing par turel mayam wari, mayam si mana khanga kan, mata Pulau Palaiba membam khapai kene, madu ke laiba nang madu neba ina hujiki anuba mirol sing tahap nis. Masih hap pragadi, madu ke mirol do awa bada su nungai bada su, ma adum bagi mereka ki habis ma mang thar kene. Aduna, sigumba mereka nimba mirol lamatan ekona siapa lambang amagadi Manipur ke laiba masa jam lure so laga kan bang amal hai ko ke laiba ki problem yang saya ko solve to.
lamyan bahizam irabot ki mapokumon numita mahak puningsing ba asina mapung pharoy lujing ba asigi punsi amadi mahak ki phidam neinaduna mahak ki wakhalon chenba naha kaya semgat pamathau tai haina UNLF ki hanagi chairman ningthemcha sanayamana phongdokre wafam asi lamyan bahizam irabot ningsing lupna khongman mangjil community hall da pangthokpa irabot degi thorom da haikibane thoramadda film forum ki chairman KH Kulesor yauna marweba miyoy kya nasar yake Ningthemcha sanaya menamaka taraduna manaba kunai amagi mitengda Manipurda palam khiba bridges amade ningthau leingakna chumdaba kanglon kaya chatharakpagi mayokta lamyanba irabona khongpham chetna lepkhe mahaki phidam asimak ngasigi mirolna tampham thu ihaiki lamyanba irabo de haina pangkoi velo khurimakta aina khangwa homle sehi khudingi pangkoi asinadi akoina lamyanba irabo Ningsing was a party. Aduna, Sahi Madagi, Sahi House, Marakta, Ha, putting in that review, Marakta, so much from Pangoi, the look signal. Langa, Irava, Pipun Sin and Nava, Magi Freedom Nenava, Marak, Karidota, Awada, Sadam, Lower, Karidota, the Posidon, Hivano, Island Singo, Papin, Nagaraga. This is Semutriava, Tungi, the single worker now, and 7%, fighting with a lot of men. Manipur Dramatic Union MDU na sinduna chamakun ga mapalak subalamyan bahizam irabot mapokumon thoram pangthokre thoram adu da saruk yakhiba singna lamyan bahizam irabot ki photo dalai shu katke thoram ga mari leinana MDU ki president Sorai Sam Kesoramna lamyan bahizam irabot su MDU linkhat pada achauba thodang lokhe mahak founder member oiba khaknatana MDU ki arepa marup dramada maruiba saktam langkhe Hauzik season nariba MDU ki logo su lamyan bahizam irabot na design torom bane MDU ki oinadi lamyan bahizam irabot apokpa ipani khanna jahi khudingi mahaki mapok kumon pangthoktuna lakpani haiki Lamyan bahizam irabot ningsing numit Senjam Chirang dasu Manipur People's Front MPF amade Senjam Chirang mayai lekai ki ima event singaloina napuna khusham naduna Senjam Chirang mayai lekai community hall da pangthokre thormaduda Manipur ki masak naiba miyoy kayana saruk yaduna lamyan ba irabot ki photo da leisu katuna ikai khumnabot ke Jama kunma palak suba lamyan bahizam irabot ki mapokumon thoram ama ithai khunau dalaiba social activist wahengbam swabha ki yumda pangthokre thoram aduda lamdam adongi masak naiba miyoy kayana saruk yaduna lamyan ba jananeta irabot ki photo dalai shukatuna ikai khumnabot ki Wisdom Foundation Khangabok na sinduna chamakun ga mapalak suba mapokumon numit ki thoram school asida pangthokpaga loinana school asigi mahiroi singi oiba inter house debating competition amasu pangthokre lamyan ba irabot ki ayekpa photo da hailai katuna haudokiba thoram adugi manung chana mahiroi singna lamyan ba irabot ka mari leina ba saireng thiba ki thoram amasu pangthokhe Gram Panchayat level da ahanbo oina irabot celebration committee ngaikhong GP na sinduna jamakun ga mapalak subalamyan bahizam irabot day celebration ngaikhong khulen mamang lekai ground da pangthokre thormaduda Thawbal Jira Parishad ke hanagi upa adyaksha Takhelambam Nungshi Singh celebration committee ki convener Sinam Nabakumar na chingba miyoy kayana saruk yakhe Lamyan bahizam irabot ki chamakun ga mapalak suba mapok kumon thorongga loinana tarahumdoi suba amade taramari suba loinana taraga manga suba educational inspiration award yanthokpagi thoram amangasi nauremthong khulem lekai community hall da MLAS Rajena saruk yaduna pangthokre atopa masak naiba miyoy kaya saruk yaduna Lakshya Pioneer Committee na sinba thoram aduda MLA na luchingba asi saglon yamba luchingba amani mahak na lauramba thodang ngasigi mirol na mataw tamgadabani haike thoronga mari leinana mahairoi marbutra tarukta mana mathum sing yanthokhi Lamyan bahizam irabot ningsing numit ngasi irengbam da supang thokre lamyan ba irabot celebration committee irengbam na sinduna irengbam kangjebung da leiba irabot ki mitam da lamdam adu ki miyam amadi mahiroi singna hailai katuna ikai khumnabot ki
आसाम की होजाई नंदपुरदा पैट्रियोटिक राइटर्स फोरम मणिपुर अमदे मणिपुरी वुमेन लिटरेरी एंड कल्चरल ऑर्गेनाइजेशन अनि खुसमनरगा चामा कुनगा मापलक सुबा लमयान बहिजम इराबोट की मपोक निमित निंगसिंग थौरम ngasi पांगथोखिबगा लोइनाना PAWF मणिपुरना चाही खुदिंगे लमयान बे इराबोट निंगसिंग थाबुंगी मनुंग चन्ना पीदुना लाकपा लमयान बे इराबोट लाइफटाइम अचीवमेंट अवार्ड लिसिंगनी कुनगमंगा संगनाइरब मियोय अहुमदा पीदुना इकाई खुमना बुटख्रे ngasi थौरमदुदा PAWF मणिपुर की प्रेसिडेंट नाउरोइबम खंबलवांग MWLCO की प्रेसिडेंट हुइरोंगबम कुंजबती न चिंबना अखनब मिथुंग सिंह ओइना सरुक याखे इराबोट मेमोरियल चैरिटेबल ट्रस्ट अमदी लमयानबे इराबोट खोंगुल तुंग इनबा लो पिसुमथोंग ओइनाम लेकाइना सुसिंदुना लमयानबे इराबोट निंगसिंग थौराम पिसुमथोंग अवांग लेकाइगे नोंथोंबम लेरा कम्युनिटी हॉल द पांगथोखरे सरुक याखिबसिंगना लमयानबे इराबोट की मफमदा हाइले कतुना इकाई खुमना बुटखे हिजम इराबोट मेमोरियल पब्लिक स्कूल की महिरोय सिंगना कल्चरल प्रोग्राम सिंग सुटखे Citizen Association for Rural Development Wabgaina Sinduna Hizam Irabot Ningsing Thoram EYDMDA ground the Pangtokre Thoramaduda MLA Dr. Usham Deven Amadi Atai Masak Naiba Mioyana Soryake Thorongi Sarukama Oina Lamyan Ba Irabot Ki Maram the Iba Essay Competition Yauna Tongan Tongan Ba Changdam Naba Singi Makok Matang Taraba Singda Manamatum Singsu Yen Toke लमयान बे इराबोट की चामा कुनगा मापलक सुबह मपोक कुमन थौरम त्रिपुरा दसु तोंगान तोंगान बलु कयाना सिंधुना पांगथोखरे इराबोट मेमोरियल ट्रस्ट त्रिपुरा मणिपुरी साहित्य परिषद त्रिपुरा लैकोल मणिपुरी कल्चरल ऑर्गेनाइजेशन अमदे मरुप कल्चरल ऑर्गेनाइजेशन सिंधुना धर्मनगर के राजबारी ख्वाई डिस्ट्रिक्ट की दुर्गानगर लालसिंगमुरा वेस्ट डिस्ट्रिक्ट अमसुंग नॉर्थ डिस्ट्रिक्ट की मफम सिंगदा मियामना थौरम पांगथोकपगा लोइनाना लुचिंग पुरेल की मितमदा लैसु कतुना इकाई खुमना बोटके जननेता हिजम इराबोट मेमोरियल ट्रस्ट जिमेट जिरीबाम सिंधुना जिरीबाम की बाबूपरादा लेबा राजकुमारी सनातोंबे विद्यालय जिरीबाम की ऑडिटोरियम दा थौरम पांगथोखरे मफम अदुदा मकोक मथंग तारबा सिंगदा कंपटीशन की मना सिंगसु यंथोखी इराबोट डे ऑब्जर्वेशन कमिटी वांगजिंग तेंथानासु हिजम इराबोट की बर्थ एनिवर्सरी थौरम ngasi वांगजिंग न्यू कैथल द लेबा खोरी रोल संदोक लुक संगलेंदा पांगथोखरे मियामने इराबोट की मितमदा लैसु कतुना इकाई खुमना बोटखरे वांगांग खिबा सिंगना लमयानबा इराबोटना अपुनबा मणिपुर अमगिदमक कथोक लंबा कयाबु सिंथाकी
Socialist Students Union of Manipur Sinduna All DC Complex Lokoi Pat Bisnupurda Irabot Numit Pangthokre. Relief camp aduda lairiba IDP Mahiroi Singda Union ki Maike degi exercise book amade ahal oiraba singna sizinanaba blanket singsu khusinake. Union ki President Surai Sam Yaimana Lamyan be Irabot na pamlamba wakalon adubu SSUM na matau tamduna tabakta ontok pangamna hotnari haiki. Ngasi thoiba irang ase ngasi phawbo loisandana thamba haibase masi taseng namak aikhoigi ijati sibu muthadanabagi damak lawrakpa firef amara haibase achobo wahang amani aduna aikhoi matamgi matungina aikhoigi maithong ase aikhoigi saklon ase hongbom sangi masi hongnanabagi damak aikhoi mahiroi singna aikoi matamgi matungina aikoi saklon do puminasi. Protection and Preservation Committee Manipur ki Makhada Lamyan Ba Irabot Ningsing Thoram Observation Committee na Sinduna Athoba Singda Kathoklaba I Haiba Thimda Thabum ama Chatharakpa Lamyan Ba Hizam Irabot ki Mapokumon Thoram ngasi Konung Mamangda Laiba Lamyan Ba Sanglenda Loishin Kre Thoram Atuda Lento ki Convener Laisram Syam Kumanna Hauzik Manipur da Thokliba Lan asi India Lengak na Loishin Bangamloi Maramde Kuki Amati Maitei gi Marakta Divide and Rule Policy Sanaduna Makoigi Oipa Pandam ama Pangna Honari Asigumba Tanja Sida Ekoina Lamyan Ba Hizam Irabot na Chatlamba Liglam Aduda Chatpatangai Fade Khanbadagi Thoram asi Pangthokpani haike Koi lairibo lamdam ji praja sing rajniti wala sing khudi bang nasu koi India government makhoi na chathariba divide and rule policy se yaning de have ji sab sana koi khungam che le mina duna apunba manipura mo hen minasi haibo pham jei thamjari Lamyan Ba Irabot Ningsing Numit Kamari Lainana Kanglai Yelho Chengak na Sinduna Lamsang Lamjel ama First Lamyan Ba Hizam Irabot Ningsing Lamsang Lamjel Pungdong Bam Thaudok Ningsing Kubam dagi Nupagi Lamjel Kairao Esigi MLA Laurembam Rameswar Maiteina Lamthakre aduga Nupigi Oina Yaipal Lamjing Kanglop Jingarel Tezpur Ground dagi Lamthakhe Lamjel asigi Pantung Phamna Impal East Laiba Raja Dumra High School da Pantung Pham oike ngasigi Lamjel aduda Nupa Chani Rom amade Nupi Khumbutra Rom na Saruk Yaduna Lamthung Phamda Pangthokpa Thoram aduda Kanglai Yelho Chenga ki President Nongthombam Sanahalna Lamyan Bana Kanglup Purup Khaidana Manaba Khunai ama Puraknaba amaga Mateng Pangminaba Chaukhotba Khunai ama Puraknaba Honaba amade Mama Leibaki damak kathokiba luchingba amani haina singthake Tungda Lamsang Lamjel da Makhok Mathang Tarkraba Singda Manamathum Sing Yenthoki Lamyan Ba Hizam Irabot Ningsing Thoram Stern Popular Club Kurai Thoiding Jam Lekai Amade Yaiphalamjing Nupi Lup Anina Sinduna Su Pangthokre Gaur Govinda Girls College the Pangthokiba Thoram Aduda Saruk Yakiba Singna Lamyan Ba Hizam Irabot ki photo da hailai katuna ikai khumna botki RPI Athwale Manipur branch na Sinduna Chama Kunga Mapalak Subalamyan Ba Hizam Irabot ke birth anniversary Thoram Kaisampata Laiba Party Office the Pangthokre Thoram aduda Party asigi working president yauna party ki thaupuba amade women wing youth wing ki thaupuba kayana saruk yaduna Irabot ki mitamda hailai katuna ikai khumna utke amade minute ani tumina leptuna ikai khumna basu utke Wangkai Ningthem Pukri Mapal Dalaiba The Lake of Calopetros na Sinduna Chamakun Gamapalak Subalamyan Ba Hizam Irabot ki Mapokumon Thoram Pangthokre Thoram aduda Laikai asi Mahiroi Singbo Club ki Thongmi Singa U Chara Kaya Thaminaba ka loinana Irabot ki Punsiwari ka mari lainaba Saireng Isai amade Jagoi na chingba Thoram kaya su Pangthokhi Lions Club Impal Global International Lions 322 Dina ngasi hangang da laiba ibudau marjing da Jananeta Hizam Irabot ki Chamakun ga Mapalak Subabad anniversary ga mari lainana uchara kaya thakre Wangjing SK Laikai Dalaiba YBA Ground da Lamyan Ba Irabot ki mitam maikhum hangdokpa ka loinana ahanba Jananeta Hizam Irabot celebration pangthokre YBA Irabot celebration committee amadi Narengbam Ibotombi Memorial Trust anina sinduna YBA Ground Wangjing da pangthokiba thoram aduda Wangjing Tentha SC gi tongan ba mafam dagi lakpa miyoi kayana saruk yaki
इराबोट की मितमसी डॉक्टर नारेंगबम राजीव कुमार अमदी महा की फैमिली न लैखिद्रब अपोक्पा नारेंगबम इबोतोंबी की मिंगदा कटपने हिजम इराबोट निंगसिंग थौरम पांथोइबी वुमेन एसोसिएशन थांगमैबन युमनाम लेकाइना सुसिंदुना थांगमैबन चैराव चिंखोंग द पांथोखरे थौरमदुदा पांथोइबी वुमेन एसोसिएशन थांगमैबन युमनाम लेकाइगी मियोय कयाना हाइकलेका तमखे सलाई कनबलु की मिटेंग मखादा उखोंगसांग यूनिट तलेबा सलाई इको टूरिज्म पार्क तलेबा लमयान बहिजम इराबोट की मितमदा इकाई खुमनबो उतुना इराबोट निंगसिंग थौरम पांगथोखरे ngasi manipur gi oiriba tangdu laitadraba phibam asida lamyan ba irabot lawramba thodang adubu nauhongna na ningsingduna thau pangminna ba matam oire haina chairman salai cha gopalna haike Manipur gumba kangluk kayana khundaba lamdam asidadi irabot ki wakhalon aikhoina tung induna jab manaba mityang yengba ngamba luchingba oirabadi thogliba irang asigi waroisin purakpada wana thokloi haina thange asigi MLA Tongbram Robindron haikre thange asigi manung chana leiba khathinungai GP ki kairen phabida punsi kanna khongthang thawaina थवाई गिदमक हाइबा ऑर्गेनाइजेशन ना मणिपुर की अहानबा ओइगदबा एसी असिगी खुल असिदगी हौदोकपा ओइना खुल असिगी युमथोंग खुदिंगदगी माना ngamba चेंग सिंग पुथोकनादुना एसी असिगी फिबम सोकलबा इमुंगदा मतेंग पीबगी थबकता चेंग हापननबा कैरेन फाबिगी युमथोंग खुदिंगदा प्लास्टिक की कोन यंथोकपगी थोरमदा MLA रोबिंद्रोना हाइखिबने Hayang October ama Socialist Revolutionary Party Sorepa Kanglaipa ki mapok numit kamari leina na yai papau zel pirakli Sorepa ki chairman Toijam Ibo Chowna Khudyak piduna thadorok pacherol asna irei baki ngamkhai amadi ning tambangak na bagi lanpham da thawai na pontha pikraba thauba sing lanpham asida laikhidraba irei baki chamjaraba micham miyam pumnamaki mafam da su ikai khumnabu utlagli Leibak ki haurakliba Naharol Mairoi Singbulam Jinglam takpiriba Oja Singh Leibak miyam gi punsi bungak senbiduna punsi kathoktuna laglibi Mairapaibi Ima Singh lamdamasigi purupumnamaki purupja Singh nungai yaipaba punsirol ama piba ngamnabagi jarol surol kaya su nomduna lagliba Lomi Sinmi pumnamaki mapamdasu ikai kumnabu utli haire Pothok puthok padi Lomi Sinmi na puthok pani adubo makoy na puthok liba pothok adudi makoy gi oijede jing da su tampak da su animakta senjaw paibe MLA Minister Singh Thikadar Singh Selep puthok pangamba masing likba senjaw paibe Singh makoy pumnamak asibu lamjing lamtak piriba Delhi gi khutpu Singh mayam asina phuruk ki politics tawduna Kanglaipak Manipur gi apunba saktam thugairi bani hairi India की खाइदो खाइजिन तौबा लेंगाकना अपुनबा कंगलैपाक मणिपुर अमदे वेशिया की फुरुप सिंगबु मतम चुप्पगी ओइना खाइदोक नहंदुना थमले लमदम असिदा लैरिबा फुरुप सिंगना निंग तंबा अपुनबा लेबाक अमा सेमगत ननबगी दमक वाखलोन यौना खनबदा मतम थिनथाहले हाइरे मणिपुर यावना वेशिया लमदम असिदा चंगसिलिबा निंगतम यावल की खोंगथांग असिदा खरदंग ओइरबसु मांगलोमदा मियामग लोइना माइ पाकना चंगसिनबा ngamnabagi damak thamba warol ni haina cherol asina makhatarkli hoji paugi marthana tembre amatang lominasi honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung na mukan taram nokcheri makata papauda lanthung khak natana punsi phawba kathoki balamyan bahizam irabota luchingba munaba singna katpalai shuna chingba aduna PNB ramgadra haina MLA karam syamna ngasi Dr. Kamal Literary Complex ta ahanba mathol sangaba amasung jananeta hizam irabot manali singani kungamanga lanthokpagi thorum da haikre
Langtabal Kunjamaya Lekai Deleba Dr. Kamal Literary Complex the Pangtok Pathoramaduda Naharol Sahitya Premi Samiti Impalna Jahi Khudingi Piba Jananeta Hizam Irabot Manali Singani Kungamanga Jahi Asigi Oina Aiba Budi Chandra Haisnambada MLA Karam Siamna Manadulan Toke MLA Karam Siamna Makataraduna Jananeta Hizam Irabot Luchingba Ama Oina Masagi Lantum Kaknatana Miamgi Amasung Mapuruki Damak Punsi Pauba Katoki Luchingba Amani Haina Sintaki Matamamagi, Manipuri Lusingba, Netazi Iraboti, Miami Namuta Katokwa, Maran Matum Katokwa, Punsi Katokwadi, Aishum Kalamini, Nasigi Lusingba Munava Quising in a Katpalay Zibu, Irabona Pelam Gadran, other way anyway, at the Haukrava, Shumba Katokaba Lusingba Mogi, from the Ikal Ekatam Java Pambase, Ekoi Manipur Kunai Gidi, quietly like Pavaniana, Laujage. Jamakunga Mapan Subalamyan Behizam Irabot ki birth anniversary Gamari Lainana Singzamay Block Congress Committee na Sinduna Singzamay Green Campaign Haiba Wakalonda Bag Rally Ama Lok Sabha ki MP Angomcha Bimol Akoi Jamna Aikoi gi Club Singzamay Oinam Tingal gi Ground dagi lamthakre Ngasi Bag Rally aduda Khunrakpam SC ki MLA Thauchom Lokeshor PCC ki member Oinam Roman Manipur Pradesh Congress Committee ki Thaupuba Singh amade Singzamay gi Miyam na Sargyake Thorum aduda Ucharake Su Yentoki Ngakraba Lairak Development Association Chingamatak na Sinduna Jananeta Hizam Irabot ke Jama Kungamapalak Subama Pokumon Thoram Pangtok Baga Loinana Tarelak Suba Painting Competition Amasu Pangtokre Ngasi Thoramadu da Hanagi Engineer Hizam Ibohal Association ki Advisor Su Oriba ISTV Network ki President Laitan Them Tombe Advisor Ngathem Sudir Amade Association ki President Namirakpam Tombana Thoramapu Sing Oike Tongan ba category class 1 dagi 3 4 dagi 7 amadi 8 dagi 12 ki first second amadi third takraba mahiroi singda manamatum sing yanthokpa loinana participant khudingmakta achamba khudol pot sing supiki Tharonga Mari Lainana ISTV Network ki President Laitan Them Tombina Ngasigi Changdamnaba Asida first second Tade Haiduna Ninganaba Tauganu Ngasi Sana Konabada Pauriba Sing Asi Yausang Sports Dagi Haukibana Ayambani Maram Aduna Ngasi Changdamnaba the Yauriba Sing Haugalak Badangai Bani Tungi Lambi Kaya Lady Honabalekanu Haiki Meron pangkoy but painting competition se mahong madulong design kali hal second ta parang sini akan sekian ada di kami apa yang memberi guna di sport function hadir di sini pada yang seni sport juga hampir yang penting makan isa sini itu sini nak kau yang hamil orang mereka kalau kami sini ni tapi yang ini Arambai Tengol Unit 48 Chagol Banna Achoba Thodang Lautuna Youth Forum Club Amadi Tongbram Laikai Merapai Singapuna Sinduna Lamyan Behizam Irabot ki Chamakun Gamapan Suba Mapokumun Kamari Lainana Sagol Bantera Tongbram Laikai Community Holda Mahirui Singi Layekpa Competition Pangthokre Thoramatu da Class 1 dagi 3 4 dagi 6 amadi 7 dagi 10 Paupagi category Khaidoktuna Changdam Naki Lions Club of Impal Chanura, Lions Club of Impal Lemerol, Lions Club of Impal Golden Pride na Iboyama Hospital and Research Center amadi Takhelambam Laikai Youth Club ka khusham na dunangasi Irabo Degamari Lainana Mega Health Camp ama Takhelambam Laikai Youth Club ki office ta pangthokre camp aduda tongan ba laina sing test tawbaga loinana hidak lang taksu lemna piki Jahiyasigi Bor Kuramba Hyang Thang Lairembi Imagi Kubam da Pangthokli Anganba Ayuktagi Hauna Miyoi Kayana Maru Oina Nupioibi Singna Irai Leima Imagi Laishang da Kuramba Laknari Mamang Jahi Singa Yengnabada Lai Kuramba Lakpa Migi Masing Kara Hantarabasu Tapna Hyang Thang Lairembi Iraima Ima Kuramba Lakpa Chang Hengalakli Hiram Sida Pauta Mama Lezariba Mafamsi Hyang Thang Lairembi Imagi Lakshang Mamangdini, Mafam Sida Nasi Tungan ba Musing Hazanabi Matungina, Durga Puja Gamari Lenana Madi, Maitei Liningi Venesu, Imala Rimbigi Mamingsi Iraima, Duga Irai Lema Hanasuko, Tungan ba Hazanabi, Duga Pamasing, Tungana Bagidamak, Pangzana Bagidamak, Muekea, you listen Kayana Mafam Sida, like Rumba, Laknari,
अदो ममांग की सही सिंह यंगनाबदा हंदक की सही सिदती लाइ खुरंबा लाकपा मीगी मसिंग से खितंग हंदाबरा आइना खंजे अदुबु लैरिबा लाइ कमिटी दुगा मफम से ड्यूटी तोबिरिबा दुगा लाइ खुरंबा लाकपिरिबा मयाम गो उनरगा करी करी लैगे हैबदो मखादाबा पाउदम थमजरके yam nungai ngasi gi lai kur machalo base na mukti am chin bane do ngasi di khare ko me yam thin nungai lai khorom base yam nungai la e ba ko haidi yam koina mamang de su khoram haude ba ko khoi dia ada yam nungai la e ado nining ba por khara di adum ni re la kai lamdam sida hai tare manipur da chahi ani mukchi hena irang leire mam bul wana re ado sigi matang dadi lamdam sida muk tangdu leita ba hanjilan biyo gaina ni biram lo ni ramme haibadi sahi ani mu yam wana mapan pa thok te ge le ram ba nungai ta ba do ado tamdu leita bo hen biyo anan ni ramme mafam jida lakpi na miyam ki khudong chana yam ka tengbang biriba security kangbu medical team kangbu adagi isasing aram bai tenbon khara se mateng pangbiri aikoina hoji tawjari ji hana halaman jinga tawbiram jing thauram pareng de khudung ilaga bantok jabane aduna akoi mathang da muk pobira pasing na so aikoina hangjaba hajaba pokta ko bijaraga moina so te gaidana miyam ki seba tawba ngamnaba jekin haron ji akoina karga akoi tawri ngai ji mo ju bakchi yaholi खरा तारी हरेन बोर मतम द चिलकदवा माले हजिकदी तारी औ नहांगै दि सुंगै कांजे दम पौ नमबने बा से अंगन बा पुंग मंगा मखाई दगी होम लाक्सबने मी जे क्याम चिले ममांग सही सिंग यंग नबो तमाय को ममांग सही यंग नबददी मी से हंदक किजे याम का हेन चिनबदी ओइद्रि हाजि तारे को खुदोंग चादा बा हाजि खुदोंग चादा बदि का सुबुदि लाइते अदुगा नुसा सारकपसे अखोय ngasi gi oinadi khoi satin je puraktabana maram maraga haidi hoi hauji bor matam je nungthin doina tai ba kwa aduna hauji pudi mi paksina je aduga nungda wayam nungthin jidi amuk nusa sara kanda mi je pau namna ka doriba sum kan jida khoi je satin di khra wa le hai tare haidi akhoi jo sai da kana kai dori na yeng duni na akhoi jo mu ado keno se nupi ni na ko ayam bana ima da sim nupi na su kuram ne isa su nupi ni lai kurum ning badi phau ro smana mayam da service ka pira lei base hoi kari phau ge mi na lai kurum ba la ka su pura kari phau bi ge hoi hoi akhoi jo keraga yamna nana keraga budi lakninge ado adum akhoi jo khoi di khoiram mure aduga hoi akhoi jo nupi oi bani na kit mayam na kenai ba sumai na de akhoi jo keraga di lakninge adubu akhoi kathok ba hai tare ko haidi ngasai gi kaino wan tharak pa kholak pa adu mai taw bodo akhoi jo mai seba taw jage na adum sacrifice taw jare hai tare handak ki chahi sida lai kurumba lakpa mi gi masing si mamang gi chahi singa yengna badadi khara makai handai haina mafam sida lei biramba lai kurumba lakpa duga tongan tongan ba service sing pibiriba lai committee gi miyoi sing na phongdok pirakpadi lei adubu aikoina ngasai mafam sida yogjarakpa matam du dagidi hojik pawba sida mi gi masing sa suki madik hen kalakpra haina uzai aduga numidang waram pawbadadi mi gi masing si mapung phana tinduna mafam sida mi miyoi lising kayana tillaga lai kurumba lakpa gi saktam dudi uba phangani haiba thajaba dudi thambire ISTV news ki damakta premchan namaraga loina na pawdam jariba longjam gunasandra hiangthang lairembi chemical dependent singbu laingnabagidamak lairiba rehabilitation center sing asigi marakta niyom gi wangmada tawroidaba kaya tawba rehabilitation center singbu midyang changnaba pendaba wakat kaya lakpana People's War Group Marxist Center na warak watemba horagani haire lob asigi Central Media Coordinator gi Secretary Lenin Maite gi Cherol amada Bisnupur da laiba Reunion Kauba Rehabilitation Center asina tawpham thok taba aikhoi gi khunai asida yemauna ba kaya tawduna lakpa matam sangle Center asigi marwoiba thodang loriba Kalu hairiba misak asina soibam laikai area dagi Longjam Elena Kaubi amaga loktuna duna mioi kaya dagi Center asibo punna chalai minagani haina achauba senpham lokthok namthak tawduna tanthok pirakpa sel thoruraga akal aring singlaga leire imung manungge ayaba yaudana miphamipun tawba kaya chathaduna lakli haire masina maram oraga reunion hairiba rehabilitation center asi muthatle loinana Kalu amasung Elena numit nini phawbi manungda lupta paw phawrakadabani haire केबी के थौबालना स्वास्थ्य ही सेवा की मनुंग चना स्वास्थ्य महोत्सव लिसिंगनी कुनगमंगा की थौरम ngasi केबी के थौबाल की ट्रेनिंग हॉल द पांगथोक्रे थौरम अदुदा एसएमएस प्लांट प्रोटेक्शन लॉन्गजम बोरिसना कैंपेन असिदा तोंगान तोंगान बे एक्टिविटीज सिंग क्लीनलीनेस ड्राइव लिटरेरी कंपटीशन हेल्थ फैसिलिटीज प्रिवेंटिव हेल्थ चेकअप सिंग सेल्फ हेल्प ग्रुप्स एनजीओस अमदी लोकल बॉडी सिंगा खुशम नदुना पांगथोकली
नुमित 15 चुपना पांगथोकपा थौरम असिदा बेनिफिशियरी 495 पार्टिसिपेंट सिंगना सरुक यादुना माय पाकना पांगथोकली हाइकी इम्फाल वेस्ट डिस्ट्रिक्ट की सेंगमाई एसी मनुंग चन्ना लेरिबा खुरखुल नापंग लेकाई वार्ड नंबर 1 अमदे मोइबुंग खुनौ लेकाई अनिगी लमगी येनाबासिदा लोकल एमएलए हैखाम दिंगोगा मरी अमत लेनेदे मोइबुंग खुनौ की मियामना हिरम असिदा एमएलए की मिंग पक्षिलकपसि युमफम यावदबनी हाइना ngasi खुरखुल लमखाई कैथेल द पांगथोकपा पाउगी मिफम अमदा खुरखुल मका लेकाई दगे थिंगुजम बिमोलिनीना फोंदोरकली मखा तारदुना इविक्शन तौबदा मोइबुंग खुनौगी क्रिमेटोरियम अमदी कम्युनिटी हॉल तुरेल कोटपदा यावखिबे याबगी फिबम लेरे मरम अदुना लेकाई अनि यासिननबा पुरकपना फगनी हाइना डीसी की माइकैदगी पौताक पिरखिबसु लेख्रबने मसिगी ओना तैनबदा डीसी इम्फाल वेस्ट अमदी लोकल एमएलए दा मराल सिजिनबा असिना अचुंबा ओइबे यारोय लोकल एमएलए ना नाकन नामगी मिटेंगदा लेकाई अमतदा तोंगसिनबा लेते लेकाई अनिगी यानद्रिबा असिगा एमएलए के हिरम अमतदा मरी लेनदे हाइकी मोइदी याम कोलहनिंगदेबा मोइना सम नुंगाइजदेबा कोइ हियरिंग अहुम लक तौबसे अदुम हाइरेबा नोइगी जी होल जी सोकपनेना हुंदुंग तुरेन मथक्ता लेबनेना मांगनी प्रॉपर्टी से अदुना नोइ लेकाई अनि यानौ हाइबसिदा मोइना सुक्या याते खंगे अदो हौजी ऑनरेबल एमएलए दा मरान खरा सिजिन अदगी ऑफिस की कइनोदा मरान खरा सिजिन तौरगा सुम लेबसे अखोना पामदेबा भोट चोर गड्ढी चोर की मतंगदा चथरीबा नेशन वाइड सिग्नेचर कैंपेन की सरुक सिंजमई ब्लॉक कांग्रेस कमिटी ने सिंधुना सिंजमई ओइनाम थिंगल दलेबा पीसीसी मेंबर ओइनाम रोमेन की युमदा सिंजमई ब्लॉक कांग्रेस कमिटी की प्रेसिडेंट खैत्रीमयुम निमिताना होदोखरे थौरमदुदा पीसीसी मेंबर ओइनाम रोमेना हौखिबा चही 15 सिदा भोट हुरांदुना बीजेपी न लेंगाक पाइदुना लाख्रबने मखोइना तौरंबा अरानबा थबकसिंग असे कांग्रेस की लुचिंगबा राहुल गांधी ने खंगलक्तुना इंडिया दा लेरिबा मियामना मखोइगी मायोक्ता यानिंगदबा फोंदोकपा ओइना चथरखिबा सिग्नेचर कैंपेन की सरुक अमा ओइना सिंजमई मियामनासु यानिंगदे हाइबा उटपा ओइना थौरमसी पांगथोकपनि हाइकी किमार्क्स न सिंधुना पांगथोकिबा इंटर स्कूल डांस कंपटीशन लिसिंग अनि कुनगमंगादा सोलो की ओइना ब्राइटर एकेडमी खुंबोंगना हानबा मना फंखरे अदुगा ग्रुप कंपटीशन ना पितंबरा इंग्लिश स्कूल ना हानबा पोजीशन ताखी हाइरे लेमेरोल लमजिंग कोलगी चही 35 मपुंग फारकपगी निंगसिंग थौरम अचान बिगै मयाई लेकाई अखाम लेरा कम्युनिटी हॉल द पांगथोखरे लेमेकोलगी जनरल सेक्रेटरी अयकपम चनु nganthoi लमदम असिगी नुपी खुनाइबु कन्नबगी पांदमदा लेमेकोन साफोंखिबनि हाइकी सेलोई लमाई चिंग थेलो सिपी लोक तलेबा नोंपोक चिंगु थोंग मिटै लाइकोंदा इमालेसेम इनात लोइशंग पंथौ इसाई कोल नुंगना सिंधुना चथरकपा पंथौ संगलेन लाइपुंग हराउ थौनी इरात की ngasi निपान चनबा नुमिता सेनकोक सेन्याय येनबगी थौरम पांगथोकपगा लोइनाना सेनकोक सेन्याय लायोरबा पंथौनी यनथोखि लाइकोनुंगदा यौरकपा ngamdaba लापना लेख्रबा सिंगबुसु याइफा थौजाल पिबिनबा थौनिजखि नाइरिम इंस्टीट्यूट खानापारा असम दा MBA तंबा जोसेफ सेर्टो मोइरांग मंतक खुलदगे महिरोय असिबु सखंगदबा मियोय खराना फुरंबदगे गुवाहाटी के अपोलो हॉस्पिटल दा लाइकन्नबा ngamdana लाइखिदबदा कॉम ट्राइब ऑर्गेनाइजेशन वैली ना अवाब फोंदोखरे ऑर्गेनाइजेशन असिना आसाम अमदी मणिपुर लेंगाकना मरालेबा मियोय सिंग फादुन मतिक चाबा चैराक पिदुना मतुंगदा असिगुंबा पामदबा थौदो असि अमुहना थोक्तनबा होनगदबनी हाइरे संगनाइरबा अइबा कबीराज मोइरांगथेम राज्यना चलिबा थासिगी कुनगमापंदा खंगहौदना लेखिदबदा थौबाल राइटर्स एसोसिएशन खोरजै रोल खुद मरुप थौबाल की मेंबर सिंह अवाब फोंदोकपगी मिफम लुप असिगा ऑफिस पांगथोखरे लेखिद्रबा कबीराज मोइरांगथेम राजेन की थवाइना लाइरम लेंदा इंगना चिकना लेरुनबा मिनिट अनि तुमिना लेपतुना थौनिखि हौजिक सानबगी पाव अखोगी सीनियर स्पोर्ट्स जर्नलिस्ट बयानी थौसंदगी लौबिसी शिशु निष्ठा निकेतन की दयानंद थौदामना पॉइंट निपाल लौदुना अनिसुबा DCA इंटर स्कूल सेस टूर्नामेंट की किंग कैटेगरी की टाइटल लौरे मणिपुर सेस एसोसिएशन की मेंग मखादा DCS एकेडमी न सिंधुना था सिगी तांग कुनिपांडगी मणिपुर की तोंगन तोंगन बा स्कूल 35 की नुपा मदी नुपी सेस सनरोई सहूं हुंफुत्रानी थोइना सरुक यादुना
Heritage Convent Uripok Basaspati Lekai Satarakiba Anisuba DCA Inter-School Chess Tournament ngasi lotion kray. Lotion bagi thoramda Manipur Legislative Assembly gi Speaker Thokchom Saitia Barata Social Activist Aribam Amarjit Sharma Department of Psychiatry gi Associate Professor Sanjam Gojendra Amadi Atei Maruiba Miyoi Singna Thoramapu Sing Oiki Satarakiba Tournament Asigi Class 9 digi 12 Pawagi King Category da Sisu Nista Niketan gi Dayananda Thodamna Poinipal Lauduna King Category gi title Lauduna Trophy Galoina Seloina Lupalising Mangaga Sawa Biduna Ponging Tawatki Kindergarten Montessori School gi William Bamoirang Temna Poinipal Lauduna Anisuba position Taduna Trophy Galoina Seloina Lupalising Omga Sawa RM School gi Kuman Einstein Maibamna Point Tarimakayamadi Ahum Suba position Taduna Trophy Galoina Seloina Lupalising Ani Unaco School Koman gi Sapram bonus na point Taredamadi Marisuba position Taduna Trophy Galoina Seloina Lupalising Amagasawa Heritage Convent ki Nadia Sawajamna point Taredamadi Mangasuba position Taduna Trophy Galoina Seloina Lupalising Mapiduna Ponging Tawatki Class 5 tigi 8 Pawagi Queen Category da Heritage Convent ki Mangan Ilangbamna point Nipan Makai Lauduna Category Asigi title Lauduna Trophy Galoina Seloina Lupalising Mangagat Sawa Heritage Convent ki Prisad Ilangbamna point Nipan Amadi Anisuba position Taduna Trophy Galoina Seloina Lupalising Ahungat Sawa Ram Krishna Mission School gi Lemba Sawajamna point Tarmakai Amadi Ahum Suba position Taduna Trophy Galoina Seloina Lupalising Ani Kendra Bidelaya number 2 Langjingi Sintoiba Ningtemchana point Tarmakai Amadi Mari Suba position Taduna Trophy Galoina Seloina Lupalising Amagatsawa Catholic School gi Yaikomba Huidromna point Tarmakai Amadi Manga Suba position Taduna Trophy Galoina Seloina Lupalising Mapiduna Ponging Tawatki Class 4 Pawagi Night Category gida Unaco School gi Thongnawjam Fabian na point Mapanamadi Category Asigi title Lauduna Trophy Galoina Seloina Lupalising Mangagatsawa Unaco School Khongman gi Rajkumari Sangha Mitra na point Tarin Makai Amadi Anisuba position Taduna Trophy Galoina Seloina Lupalising Ahungatsawa RM School gi W Taniskar na point Tarinamadi Ahum Suba position Taduna Trophy Galoina Seloina Lupalising Ani Saint Joseph Higher Secondary School gi Rajkumar Thoibana point Tarinamadi Mari Suba position Taduna Trophy Galoina Seloina Lupalising Magasawa Liglang gi Magnus Singchubamna point Tarinamadi Manga Suba position Taduna Trophy Galoina Seloina Lupalising Mapiduna Ponging Tawatki Kuntra Suba L Sangita Devi Memorial First Division Football League ki ngaji chanaki bam match da SKYC Sengwaina KYC Khurkhul bo maiti papi khrai Imphal West District Football Association gi meng makhada tha sigi tang kunma pandagi team taren saruk yaduna Pamyal Ground Pasoi Part 2 da chathariba Kuntra Suba L Sangita Devi Memorial First Division Football League ki ngaji chanaki bam match da SKYC Sengmaina KYC Khurkhul bu gol ama sinoda maiti papi khibane SKYC Sengmai gi mai pakhibi gol adu Manoj Raina match ki yankhai mathoi suba minute sanki Yumnam Yaima Memorial Stelevent Kendra Wise Mixed Kang Tournament ki ngachi chana ki bam match da Thangmaiban Kendra Kangkhunna Kaisamthong Kendra KKCO Kangkhut Pumai Tipapi Khrai Manipur Kang Association gi meng makhada Oinam Kendra Kangkhunna sinduna tha sigi tang kunma thoidagi Kangkhut tarahum doina gurmari thongna kairutuna Radha Mandov Kainok thongtakta chathariba Yumnam Yaima Memorial Stelevent Kendra Wise Mixed Kang Tournament ki ngachi chana ki bam match da Thangmaiban Kendra Kangkhunna Kaisamthong Kendra KKCO Kangkhutpu Panjal 35-30 da maiti papi khibane Thangmaiban Kendra Kangkhutna Ahanba hapta Panjal 3 amadi Anisuba hapta Panjal 9 kaukhi Kaisamthong Kendra KKCO Kangkhutna Ahanba hapta Panjal 3 amadi Anisuba hapta Panjal 9 kaukhi hayeng mes leiroi Kunmathoi Suba Kishore Kumar Memorial First Division Football League Tournament ki ngachi chana ki bam match sing da UBSA Mantag amadi PFC Tokpasing mai pakhre
District Sports Association DSA Kakchinggi Meng Makhada Tha Sigi Tang Kunithoi Degi Tim Taramathoin Group Ani Thongna Khaidoktuna DSA Kakching Playground Sathariba Kunmathoi Suba Kishore Kumar Memorial First Division Footballing Tournament ki ngasi chanakiba ahanba match da UBSA Mantakna Walida Wabagaibu goal ama sinoda maitiba pikibane UBSA Mantaki mai pakwi goal adu LB Joseph na match ki kontra 3 suba minita sanki ani suba match ki chanakibada PFC Topasing na KFC Kakchingbu goal ahum sinoda maitiba pikre PFC Topasingi mai pakwi goal ahum adu Ice Mani Toina match ki kontrom di subamadi kontra Nepal suba minita goal ani sanki atopa goal aduna en haiton na match ki kunmapal suba minita sanki Salibatha Sigi Tang Kunipandegi Ahmedabad ki Bir Savarkar Sports Complex Sathariba Taramathoi Suba Asian Aquatic Championship ki Nini Chanba Nimita India ki Mahut Sinduna Saru Yariba Manipur ki Endeavor Saire Mamadi Wilson Ningthaujamna Nupagi Mitar Taragi synchronized platform da Punna point Chahum Dasmik Taruk Lauduna Asian Aquatic Championship ki Puari da India ki ahanba diving ki bronze medal laubangamle Sarit Sarak Federation of India ki Meng Makhada Sarit Sarat Martial Arts Assam na yimbu oiduna tha sigi tang kunipandi kuntra phauba Manipuri Community Hall Sangha Dwar Sivasagar District Assam da pangthokiba ani suba National Junior Sarit Sarat Federation Cup ta Manipurna gold taramathoi silver ahum punna medal taramathoi madi point humpumari lauduna overall team champion oire Assam na gold ahum silver mapan bronze manga punna medal taratrena madi point nifutre lauduna ani suba Haryana na gold mari silver manga bronze ama punna medal taramadi point kontratru lauduna ahum suba Maharashtra na gold ama silver ani bronze mari punna medal tared amadi point tramanga lauduna mari suba Uttar Pradesh na gold ama silver ama bronze tared punna medal tared amadi point tramanga lauduna manga suba Telangana na bronze medal ani punna medal ani lauduna taruk suba madi Punjab na bronze medal ama madi point ama lauduna tari suba position takhre Jammu and Kashmir Srinagar da India na yumbu oiduna sathariba ahum suba Asian Pekak Silan Championship ki India ki mahut sinduna saru yariba Manipur ki sanaroi L Thoithoiba madi TH Romeo na men tending da bronze medal ani laure nupa ki tending ki pangthokibada L Thoithoi na Uzbekistan ki makuta madi TH Romeo na Vietnam ki makuta maithiduna bronze medal laukibane Tagachiri boyai Hauji Sanabaki Makataba Pauda, Urisha ki Katak Talaiba Jawaharlal Nehru Indoor Stadium da Pangthokiba, Mari Suba Sub Junior and Senior National Taekwondo Championship ta Pumse Freestyle Masana da bronze medal Loroklaba Singjamai Okram Lekai degi Dolendro Khetri Amadi Oinam Rojita gi machanupa Lamnganba Khetri Mayum Amadi Kumanlapak Indoor Stadium da Pangthokiba Taranipal Suba Governors Cup ta gold medal Lorokiba Sanaroi Urbi Thaunaujam silver medal Loroklaba Goronganba Thaunaujam ga loinana atai medal laukiba amadi saruk yaruba sanaroi sing social upliftment organization Singjamai top laikai nangasi Singjamai parking da leba community hall da okre Thaurungi manung chana irabot degi saruk ama oina irabot ki photo da su laisu katuna ikai khumda botki Loislak pada marweba pau amuka na pijeri Lamyan Bahizam Irabot ki Chamakunga Mapalak Subaning Sing Numit Mapalam Yauna Mapam Kayada Paks na Pangthokre. Housing Wariba Manipur ki Phiba Masida political party ki Khenaba Thamdana Punna Thabak Tauminaba Mathau Tai Haina Hanagi Chief Minister N Biren Haikre. Special Police Commando na lalholub amagi ming sizinaraga mioi ama pharubadagi Pukhau Khewa Phurju mamangda makoina tongba gari ani thugaikre Kunga Matwarak Suba Manipuri Matamishay Numit Pangthokre ngasi goina de ISTV na pijaba pau matang sa lojare
ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ